ꯃꯌꯥꯝ ꯉꯁꯤ ꯆꯥꯃꯨꯛ ꯆꯥꯔꯛꯑꯒꯦ ꯒꯦꯝꯗꯣ ꯉꯁꯤꯗꯤ ꯒꯦꯝ ꯅꯝꯃꯔꯣꯏꯒꯦ ꯒꯦꯝ ꯅꯝꯒꯗꯕ ꯃꯤ ꯉꯁꯤꯃꯨꯛ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯍꯣꯏ ꯌꯥꯅꯤ ꯑꯗꯨꯁꯨ ꯍꯣꯏ ꯑꯗꯩ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯏꯁꯇꯣꯜꯒꯤꯗ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯕ ꯆꯠꯂꯨꯕꯗꯣ ꯑꯅꯤ ꯆꯠꯄꯤ ꯆꯦꯅꯦꯜꯒꯤꯗ ꯑꯗꯨꯒꯤꯁꯨ ꯋꯥꯔꯦꯕ ꯑꯗꯨꯅ ꯉꯁꯤ ꯉꯔꯥꯡ ꯋꯥꯈꯤꯕꯗꯣ ꯈꯔ ꯍꯟꯒꯠꯅꯕ ꯆꯥꯁꯤꯜꯂꯅꯦꯕ ꯉꯁꯤꯗꯤ ꯑꯃꯨꯛ ꯑꯗꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯑꯟꯖꯨꯅ ꯍꯥꯏꯕꯤꯔꯛꯄꯗꯨꯅꯤꯀꯣ ꯑꯩꯈꯣꯏ ꯕꯣꯔꯥꯕꯨꯗꯤ ꯋꯥꯠꯂ ꯃꯥꯜꯂꯦ ꯑꯗꯣ ꯄꯥꯛꯅꯝꯅꯦ ꯍꯣꯏ ꯕꯣꯔꯥꯒꯤ ꯃꯍꯨꯠꯇ ꯎꯆꯤꯅꯥ-ꯀꯥꯡꯍꯧ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯅ ꯎꯇꯤ ꯑꯁꯪꯕꯁꯤꯕꯨꯗꯤ ꯄꯤꯕꯤꯔꯛꯑꯦ ꯑꯗꯣ ꯑꯇꯣꯞꯄꯗꯤ ꯀꯩꯁꯨ ꯍꯦꯟꯖꯟꯗꯦ ꯃꯣꯔꯣꯛꯇꯤ ꯃꯦꯠꯇ꯭ꯔꯦꯀꯣ ꯉꯔꯥꯡ ꯃꯦꯂꯥ ꯃꯐꯝꯗꯒꯤ ꯂꯩꯔꯛꯄꯅꯦ ꯀꯩꯅꯣ ꯃꯣꯔꯣꯛ ꯑꯆꯥꯔ ꯉꯁꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯩꯅ ꯆꯥꯕꯗꯣ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯈꯤ ꯑꯗꯨꯅ ꯃꯣꯔꯣꯛ ꯃꯦꯠꯇꯕꯤꯗ ꯁꯤꯗ ꯈꯤꯇꯪ ꯂꯧꯊꯖꯔꯦ ꯃꯣꯔꯣꯛꯁꯦ ꯀꯩꯅꯣ ꯇꯧ ꯃꯥꯜꯂꯦ ꯀꯔꯤꯕ ꯀꯩꯅꯣꯁꯨ ꯌꯥꯎ ꯃꯥꯜꯂꯦꯀꯣ ꯃꯥꯏꯒ ꯁꯥꯔꯦ ꯑꯗꯨꯁꯨ ꯄꯥꯏꯔꯣꯏ ꯍꯪꯒꯥꯝꯒꯤꯁꯨ ꯌꯥꯎ ꯃꯥꯜꯂꯦꯕ ꯍꯪꯒꯥꯝ ꯃꯔꯨꯁꯨ ꯃꯤꯠ ꯀꯥꯟꯅꯕ ꯍꯥꯞꯄꯤꯔꯝꯗꯤ ꯈꯪꯗꯦꯗ ꯑꯩꯁꯨ ꯑꯆꯥꯔꯒꯤꯗꯤ ꯆꯥ ꯍꯧꯖꯤꯟꯖꯔꯒꯦ ꯑꯗꯨꯗꯤ ꯋꯥꯒꯤ ꯉꯥꯡꯉꯔꯣꯏꯀꯣ ꯁꯤꯗꯤ ꯆꯥꯕꯗ ꯑꯣꯏꯅ ꯉꯔꯥꯡꯒꯤ ꯀꯩꯅꯣ ꯇꯧꯔꯨꯕꯒꯤ ꯐꯨꯒꯠꯅꯕ ꯆꯥꯛ ꯈꯤꯇꯪ ꯍꯥꯞꯊꯧꯁꯦ ꯆꯥꯛ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯆꯥꯛ ꯈꯔ ꯍꯥꯞꯊꯖꯧꯔꯦ ꯑꯩꯈꯣꯏꯁꯨ ꯆꯥꯛꯇꯣ ꯌꯥꯝꯗꯕ ꯃꯥꯜꯂꯦꯅ ꯃꯥꯏꯁꯦ ꯈꯤꯇꯪ ꯅꯛꯁꯜꯂꯒ ꯅꯩꯔꯦ ꯑꯗꯨꯝ ꯎꯆꯤꯅꯥꯁꯦ ꯈꯔ ꯇꯧꯗꯣꯔꯦ ꯎꯇꯤꯁꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯎꯋꯦ ꯎꯆꯤꯅꯥꯁꯦ ꯑꯩꯈꯣꯏꯗꯨꯁꯨ ꯎꯇꯤ ꯌꯥꯝ ꯍꯥꯎꯕ ꯏꯁꯤꯡꯁꯨ ꯑꯝꯇ ꯑꯗꯨꯝ ꯂꯩ ꯏꯁꯤꯡ ꯄꯥꯛꯅꯝ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯈꯨꯌꯥꯝꯁꯦ ꯀꯩꯕ ꯑꯆꯥꯔꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯨꯒ ꯃꯣꯔꯣꯛꯁꯦ ꯀꯣꯟꯅ ꯁꯥꯒꯠꯂꯛꯑꯦꯀꯣ ꯑꯉꯥꯡ ꯆꯥꯕ ꯁꯥꯏꯕ ꯑꯥ ꯍꯥꯏꯗꯤ ꯃꯣꯔꯣꯛꯄꯗꯨꯒ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕꯗ ꯁꯥ ꯃꯥꯜꯂꯨꯕ ꯑꯩꯈꯣꯏ ꯕꯥ ꯍꯥꯞꯄꯝꯕ꯭ꯔꯣ ꯍꯥꯞꯄꯝꯕꯅꯤ ꯁꯧꯒ꯭ꯔꯤꯗꯤ ꯑꯩꯗꯤ ꯃꯍꯤꯗꯪꯅꯦ ꯃꯄꯪꯗ ꯆꯥꯅꯤꯡꯗꯦꯕ ꯃꯄꯪ ꯑꯣꯏꯔꯁꯨ ꯆꯥꯔꯦ ꯑꯃꯁꯨ ꯆꯥꯔꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯎꯇꯤ ꯁꯧꯒ꯭ꯔꯤꯁꯤ ꯈꯨꯌꯥꯝ ꯑꯃ ꯇꯧꯋꯤ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯆꯥꯕꯁꯨ ꯀꯌꯥꯝ ꯊꯣꯡꯕꯅꯣ ꯈꯪꯗꯦ ꯀꯨꯀꯔꯗ ꯂꯩ ꯋꯥꯟ ꯊꯥꯡꯗ ꯆꯤꯛꯀꯦ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯥꯅ ꯂꯣꯏ ꯇꯧꯋꯦ ꯉꯁꯤꯗꯤ ꯑꯩꯅ ꯏꯅꯥꯎꯄꯤ ꯇꯤꯆꯔꯁ ꯗꯦꯒꯤ ꯖꯒꯣꯏ ꯁꯥꯅꯤꯅ ꯀꯦꯕ ꯆꯠꯂꯤꯀꯥꯟꯗ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕꯤ ꯂꯩꯔꯝꯃꯦ ꯆꯥꯊꯣꯛꯑꯕ ꯍꯥꯏꯁꯤꯅ ꯀꯥꯡꯉꯧꯕꯨꯗꯤ ꯑꯩ ꯉꯧꯕ ꯄꯥꯛꯅꯝꯗꯤ ꯑꯩꯈꯣꯏ ꯕꯥꯅ ꯅꯝꯕ ꯅꯠꯇ꯭ꯔꯣ ꯆꯥꯛꯁꯤ ꯃꯣꯠꯄꯁꯤꯗꯤ ꯇꯣꯠꯄ ꯍꯥꯎꯋꯦ ꯃꯣꯠꯄ ꯑꯆꯥꯔꯁꯦ ꯑꯩꯈꯣꯏꯗꯤ ꯑꯆꯥꯔꯒꯨꯝꯕ ꯈꯔ ꯑꯌꯥꯛꯄꯁꯦ ꯄꯥꯝꯕꯅꯤꯅ ꯍꯥꯎꯖꯩꯑꯕ ꯁꯦꯝꯕꯗꯣ ꯆꯦꯂꯦꯟꯖ ꯇꯧꯕꯤꯔꯛꯑꯣꯅ ꯀꯃꯦꯟꯇ ꯍꯥꯏꯕꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯧꯁꯦ ꯍꯥꯏꯔꯝꯃꯦꯕ ꯑꯗꯣ ꯅꯍꯥꯟ ꯏꯊꯟꯇ ꯆꯥꯕꯒ ꯑꯗꯤꯇꯤꯌꯥꯒ ꯑꯣꯛ ꯀꯦꯖꯤ ꯑꯃ ꯆꯥꯕꯗꯣ ꯑꯗꯨꯕꯨꯗꯤ ꯃꯥꯁꯦ ꯍꯧꯖꯤꯛꯁꯦ ꯆꯦꯂꯦꯟꯖ ꯇꯧꯕꯁꯦ ꯈꯔ ꯀꯤꯍꯧꯔꯦ ꯑꯗꯨꯅ ꯃꯥ ꯈꯜꯂꯛꯈꯤꯒꯦ ꯍꯥꯏ ꯑꯗꯨ ꯌꯥꯔꯀꯥꯟꯗ ꯇꯧꯔꯛꯀꯦ ꯆꯦꯂꯦꯟꯖꯁꯦ ꯑꯗꯣ ꯑꯩ ꯅꯨꯃꯤꯠꯀꯤ ꯑꯣꯛ ꯊꯣꯡꯕꯗꯣ ꯃꯨꯟꯗꯕ ꯃꯥꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯗꯣ ꯑꯗꯨꯁꯨ ꯀꯟꯕꯅꯦ ꯀꯥꯝꯕꯗꯤ ꯌꯥꯝ ꯀꯥꯝꯃꯕꯅꯦ ꯍꯥꯏꯗꯤ ꯀꯦꯞꯁꯣꯜꯒꯗꯤ ꯃꯥꯟꯅ ꯌꯥꯔꯣꯏꯕ ꯀꯦꯞꯁꯣꯜꯒ ꯃꯥꯟꯅ ꯉꯥꯛꯇꯣꯡꯗꯨꯗꯤ ꯕꯔꯕꯔ ꯄꯠꯄꯗꯨꯗꯤ ꯀꯩꯁꯨ ꯑꯗꯨ ꯃꯨꯟꯗꯤ ꯃꯨꯜꯂꯒꯅꯦꯕ ꯆꯥꯏꯗꯣ ꯑꯩꯁꯨ ꯆꯥꯏꯅꯦꯕ ꯑꯩꯅ ꯍꯦꯛ ꯆꯥꯕ ꯇꯦꯁꯄꯇꯥꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯩꯅ ꯍꯦꯟꯖꯥꯡ ꯑꯣꯏꯔꯁꯨ ꯑꯃꯁꯨ ꯂꯧꯕꯗ ꯀꯩꯅꯣ ꯇꯧꯗꯕ ꯃꯣꯔꯣꯛꯁꯦ ꯑꯃ ꯈꯦꯔꯈꯣꯡꯒꯤ ꯃꯣꯔꯣꯛꯅꯦ ꯇꯦꯛꯏꯀꯥꯟꯒꯤ ꯇꯦꯛꯏꯀꯥꯟꯒꯤ ꯅꯧꯔꯤꯀꯥꯟꯒꯤ ꯇꯦꯛꯇ꯭ꯔꯤꯉꯩꯗꯤ ꯊꯣꯡ ꯅꯪꯍꯧꯗ꯭ꯔꯦ ꯇꯦꯛꯊꯣꯛꯈ꯭ꯔꯦ ꯊꯣꯡꯒꯦ ꯇꯧꯔꯀꯥꯟꯗ ꯇꯦꯛꯇ꯭ꯔꯤꯀꯥꯟ ꯍꯥꯏꯕꯗꯤ ꯅꯧꯔꯤꯀꯥꯟꯒꯤ ꯑꯣꯏꯕ ꯑꯀꯪꯕ ꯑꯣꯏꯕꯗꯣ ꯑꯇꯦꯛꯄ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯗꯣ ꯁꯣꯏꯕꯅꯦ ꯑꯇꯦꯛꯄ ꯍꯥꯏꯕ ꯉꯥꯏꯈꯣꯀꯣ ꯇꯦꯛꯇ꯭ꯔꯤꯀꯥꯟꯒꯤ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯑꯩꯗꯨꯕꯣ ꯀꯩꯅꯣ ꯅꯪ ꯐꯣꯟ ꯂꯥꯏꯠ ꯆꯤꯡꯉꯛꯏꯁꯤꯅ ꯁꯤꯡꯕ ꯃꯁꯥꯒꯤꯗꯣ ꯉꯁꯥꯏ ꯑꯗꯨꯝ ꯆꯤꯡꯉꯦ ꯀꯦꯃꯦꯔꯥ ꯂꯝꯗ ꯆꯤꯡꯉꯦ ꯀꯩꯅꯣ ꯑꯣ ꯄꯥꯈꯠꯂꯨꯔꯦꯗꯤ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯆꯤꯡꯉꯛꯑꯖꯥꯠꯂꯅ ꯍꯣꯏ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏ ꯆꯦꯁꯦ ꯀꯦꯃꯦꯔꯥꯁꯦ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯔꯦ ꯑꯗꯨꯒ ꯑꯩꯅ ꯒ꯭ꯔꯤꯠ ꯂꯥꯏꯟꯗ ꯑꯗꯨ ꯑꯣꯟ ꯇꯧꯕꯅꯦꯕ
line ching yang kali green line ngum sing ban pak ayo ayo an hang di phang de yang jalu da bara sida yang jam ba kamera ma sing ne de 지금 간이 아니야 간절도 왕 간. 한 개. Paknam rồi bạn ạ. Paknam làm này. cái kỳ gì Ta khám rồi đây mày bạn. Ê thấy 나 지금 이랑 합하거든. 그냥 그냥 합하지 칼렘이야. 아차더라 그러지. 가운데 먹은 건가 먹을래. 바람이 가살래 해. 바람 가살래 바람 네. 싸이담. 신타리 타는 거라니 bạn 신타와. 근데 안 필요 안 놓고 그냥 필요. cái thành phố tema đi làm cái tàu bọ. cái đó bạn. ưu tiên gì? À. Đây là cái của người ta nè. Rồi cho cái này, mà ưu tiên cho hậu mình nữa. atau cái gì mà căng xoay charo hấp đó atau xoay charo cái quoi kita tập thay là cái sẽ game bom susah kan ni đúng cái tập đó batang là cái đó mayam đó yam hông đều quá mayam sudah di tali bà con đó nó xí na hấp đó sai chết là kẹo giờ thấu chưa làm cái gì đẹp sao lẽ bây giờ ai bù vậy cái gì học là cái gì ai sao tôi bây giờ tôi lười cái đầu xem đã tôi lười tôi comment đó yam ngầu thua mình sẽ đi máy chuôn gì cái đó ngầu thua phần thế quả sẽ lại đâm cặp sẽ đâm cặp sẽ lạiไม่หลักแต่เมื่อกี้ไม่หลับวันที่จะเร่งไล่แต่มันเข้าท่าแล้วไล่ตัวกับเส้นเล็กกูสุดตัวพันเจ้าบ้านมันนี่น่าเชื่อมันที่กระชุ่มงงเดียดมือสายให้อาจารย์เลยเนี่ยเช้าได้ไปอาจารย์มุโรไว้ดิ mua cái gì nè ดุมมุโรอาจารย์ก็ทาวใส่ปั๊มเลยนะแล้วมันดีใจเดียว từ liên ngầm yam liên ngầm phải vậy hậu thôi xà chỗ mua đồ mà làm cái này gì không có มุโรไว้ดิSenam jam jule itu saja. Senam itu mencari senam namanya nama tu. 사람 요즘에 이렇게 다 보통 Kon cari tu. Nanti bisa hau cari ni itu senam macam tu doktor sahur. 아 네. 맞아 사람 가고 오래 해봐 아니 내 애기 하도 아니 사람 이제 하고 애들 정대 Lalu kon cari, hai dulu. Yang saya usah lah bukan nak. Jadi mày. sang gì đấy nhỉ Cái gì thì bông rồng trả tôi này, đang xuống trả tê trong khuất tôi. cái này đi khai xa với hiện nó khai đi khoa tạm này nè Thì bông rồng tê của mẹ, khối chế bay đi già rồi bây giờ tôi nghĩ là khuất. Khối chế bay đang tê xem một bằng tàu lên khối sân mới lấy già là bông đi một hai tàu khuất qua tới. 자기 짜자 사람들 이제 그러니까 달랐고 아니 근데 사이 하영 Nó tê cái này nem 다리 khơi sang ngõ bên 아도 농된 δι압 사봐 농암 다지 농암 다지 농아 Tụm em ngoài bây giờ đấy. Không có đang được bây giờ. 어디 농아이지 농당 내봐 nem 다이 농당 게 코리안 달 말이야 뭐 전혀 농아이지 nem 다이 농당 게다 아니 판나 내가 다 줘. 야, 좀 농된 얘기 쇼 얘기 통때 농당도 얘기도 먹은도 망해 봐. 농진도 얘기도. 아니 농아이 봐줄 거로 쇼바가 얘기 해 보자. 대야 농아이. Ê, yam cân mà nhưng mà yam ngoài là thiệt. 나 아니 안 까는. Thôi, ê ngài thì cân thì có đeo. 너 마태는 갭성을 떠오더라. 갭성이냐. 마주 별로 하지 않냐? 아니 너무 내가 이거. Tàu này. 떠. Rồi nó tôi sao tôi sai tôi chỉ vui đấy này xuống khóc chân luôn đấy. 아니 그럼 싸래 봐. Coi đi. 아, 먹은 봐. 맛있으면 하니 싸래 봐.
ꯊꯣꯛꯈꯤꯕ ꯃꯣꯠꯁꯦ ꯌꯦꯡꯍꯧꯗ꯭ꯔꯦ ꯀꯩꯅꯣ ꯃꯣꯔꯣꯛ ꯆꯥꯊꯣꯛꯀꯦ ꯌꯦꯡꯉꯣ ꯍꯥꯏꯕꯗ ꯌꯦꯡꯍꯧꯗ꯭ꯔꯦꯕ ꯑꯩꯗꯤ ꯍꯣꯏ ꯃꯌꯥꯝꯗ ꯌꯦꯡꯉꯁꯤ ꯅꯪ ꯌꯦꯡꯗ꯭ꯔꯗꯤ ꯃꯣꯔꯣꯛ ꯑꯗꯩ ꯌꯥꯎꯕ ꯃꯣꯔꯣꯛ ꯆꯧꯗꯪ ꯆꯥꯊꯣꯛꯑꯒ ꯅꯪꯅ ꯃꯣꯔꯣꯛ ꯆꯥꯕ ꯑꯃꯨꯛ ꯁꯥꯏꯕ ꯁꯥꯔꯛꯇꯧ ꯃꯥꯜꯂꯦ ꯅꯪ ꯈꯔ ꯅꯪꯅ ꯈꯤꯇꯪ ꯍꯥꯞꯄꯛꯄꯁꯤꯗ ꯑꯩ ꯉꯛꯏꯁꯦ ꯑꯗꯨꯒ ꯁꯥ ꯂꯩꯔꯝꯕꯁꯦ ꯅꯪꯅ ꯃꯣꯔꯣꯛ ꯄꯥꯝꯃꯒ ꯅꯪꯅ ꯈꯤꯇꯪ ꯍꯥꯞꯄꯛꯄꯁꯤꯗ ꯉꯛꯄ ꯉꯝꯃꯗꯤ ꯉꯝꯗꯦ ꯑꯩ ꯆꯥꯕ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯅꯝ ꯂꯣꯏꯔꯒ ꯇꯧꯗꯧ ꯊꯕꯛ ꯌꯥꯝ ꯂꯩ ꯄꯨꯛ ꯁꯧꯒꯠꯂꯛꯀꯗꯧ ꯃꯥꯟꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯀꯠ ꯇꯧꯔꯦ ꯍꯧꯖꯤꯛꯀꯤꯗꯨꯗ ꯀꯠ ꯇꯧꯗ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯦ ꯐꯣꯟ ꯂꯥꯛꯁꯜꯂꯛꯑꯦ ꯏꯪꯂꯤꯁ ꯁꯣꯡ ꯁꯛꯆꯜꯂꯛꯏꯕ ꯑꯩ ꯀꯣꯄꯤꯔꯥꯏꯠ ꯌꯥꯝ ꯇꯜꯂꯦ ꯀꯤꯌꯦꯕ ꯑꯗꯨꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯄꯥꯛꯅꯝ ꯌꯦꯟꯅꯁꯦ ꯍꯥꯏꯕꯁꯦ ꯑꯗꯨ ꯆꯥꯎꯋꯦ ꯍꯥꯏꯗꯣ ꯑꯗꯨꯗꯨꯔꯕ ꯅꯪ ꯌꯦꯟꯅꯒꯗ꯭ꯔꯥ ꯑꯩ ꯍꯧꯖꯤꯛꯇ ꯀꯔꯝ ꯀꯥꯟꯗ ꯅꯪ ꯈꯣꯠꯆꯟꯈꯔꯦ ꯍꯣꯏ ꯌꯥꯝ ꯀꯥꯟꯅ ꯚꯤꯗꯤꯑꯣꯗꯣ ꯅꯠꯇꯦ ꯄꯨꯔꯥ ꯑꯆꯧꯕꯗꯣ ꯍꯨꯛꯆꯜꯂꯒ ꯑꯩꯉꯣꯟꯗ ꯌꯦꯟꯅꯗꯦ ꯑꯣ ꯑꯩ ꯃꯆꯥ ꯌꯥꯎ ꯃꯥꯟꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯩꯗꯤ ꯈꯤꯇꯪ ꯁꯥꯏꯈꯤꯕ ꯃꯥꯟꯕ ꯑꯩꯗꯣ ꯁꯤꯠ ꯅꯥꯟꯁꯤꯟꯒꯦ ꯅꯥꯝꯃꯦ ꯁꯤ ꯅꯥꯜꯍꯜꯂꯒꯦꯅ ꯄꯥꯛꯅꯝ ꯆꯥꯒꯦ ꯑꯃ ꯁꯦꯝꯒ ꯑꯩ ꯈꯔꯨꯡꯒꯤ ꯇꯥꯏꯞꯇꯕꯨ ꯃꯥ ꯌꯦꯔꯨꯝ ꯆꯥꯝ ꯆꯥꯕꯤꯔꯛꯑꯣ ꯌꯦꯔꯨꯝ ꯍꯥꯞꯅꯕ ꯀꯥꯔꯇꯨꯟ ꯕꯣꯛꯁꯀ ꯃꯥꯜꯂꯕ ꯈꯪꯗꯦꯕ ꯌꯦꯔꯨꯝ ꯍꯥꯞꯅꯕ ꯀꯥꯔꯇꯨꯟ ꯕꯣꯛꯁꯁꯨ ꯑꯗꯨꯃꯥꯏꯅ ꯆꯟꯗꯦ ꯇꯧꯔꯛꯇꯣꯏꯅꯦ kaya sanjado kato bos gitu yung kaya sanjado yam chambane plate kilo amda 30 wani chali plate amda ayo di isang wani ya yam chambane je ga ayo mga muti on naman samda plate mga na kita không tại rồi la đồng sai chân lên cầu rồi mà đi hàng rồi sao mà luôn mình này hao cái tàu nữa tao sao mà luôn mình này đâu có đông ngắm màu chơi bay rồi 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 hay bây giờ cái gì đi sa lập na lo shalage à tôi mà thiền cái đó rồi tập sum tao kêu có à tôi cả mà thằng gì đi game mình na game mình tao cái phải đem làm đi à tôi mua cái thằng bị cho tao một thằng này chứ bye